ꯍꯩꯇ ꯆꯥꯗꯕ ꯃꯇꯥꯡ ꯑꯃꯈꯛ ꯂꯥꯛꯄ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯆꯍꯤ ꯃꯅꯤꯄꯨꯔꯗ ꯇꯝꯈꯤꯕꯁꯦ ꯉꯁꯤꯗꯒꯤ ꯆꯍꯤ 12-13 ꯃꯃꯥꯡꯗꯒꯤ ꯇꯝꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ MA ꯂꯣꯏꯈ꯭ꯔꯦ PhD ꯇꯝꯕ ꯍꯧꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯇꯝꯕꯒꯤ ꯆꯥꯡꯁꯦ ꯁꯣꯊꯍꯧꯕ ꯃꯌꯦꯛ ꯈꯪꯕꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯁꯥꯝꯗ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯍꯩꯇ ꯖꯥꯠꯇꯤ ꯈꯪꯗ ꯖꯥꯠꯇꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯩꯐꯥꯅ ꯇꯞꯅ ꯇꯞꯅ ꯇꯧꯅ ꯈꯨꯟꯗ ꯑꯦꯋꯥꯔꯅꯦꯁ ꯇꯝꯕ ꯍꯧꯔꯛꯄꯗꯒꯤ ꯗꯤꯄ꯭ꯂꯣꯃꯥ ꯀꯣꯔꯁ ꯇꯝꯅꯤꯡꯕ ꯐꯥꯎꯔꯛꯄ ꯃꯌꯥꯝꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯅꯕ ꯑꯩꯈꯣꯏꯅ ꯗꯤꯄ꯭ꯂꯣꯃꯥꯁꯤ ꯍꯥꯡꯗꯣꯛꯄ ꯍꯧꯖꯈꯤꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯗꯤꯁꯟ ꯀꯃꯤꯇꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯩꯈꯣꯏ ꯑꯁꯥꯝ ꯁꯔꯀꯥꯔꯗ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯑꯁꯥꯝꯒꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯝꯕ ꯍꯧꯅꯅꯕꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯕ ꯍꯧꯔꯛꯄꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯝꯕ ꯌꯥꯒꯗꯧꯕꯒꯤ ꯁ꯭ꯇꯦꯖꯇ 50% ꯑꯩꯈꯣꯏ ꯌꯥꯔꯒꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯗ꯭ꯔꯤ ꯌꯥꯒꯗꯧꯔꯦ ꯑꯩꯈꯣꯏ ꯍꯟꯗꯛꯇ ꯑꯩꯈꯣꯏꯒꯤ ꯇꯥꯡ 18ꯗ ꯑꯩꯈꯣꯏ ꯑꯣꯖꯥ KN ꯆꯥꯟ ꯌꯥꯎꯅ ꯑꯩꯈꯣꯏ ꯑꯣꯖꯥ 4 ꯆꯠꯇꯨꯅ ꯒꯧꯍꯥꯇꯤꯒꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯂꯦꯚꯦꯜꯗ ꯐꯝꯃꯤꯟꯅꯔꯒ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤ LPꯒꯤ ꯊꯥꯛꯇꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯣ ꯑꯃꯗꯤ ꯀ꯭ꯂꯥꯁ 1 ꯗꯒꯤ ꯍꯧꯅꯅꯕꯒꯤ ꯑꯌꯥꯕ ꯑꯃ ꯄꯤꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯄꯤꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯩꯔꯦ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯉꯥꯡꯒꯤ ꯇꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯦꯖꯇ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ BA ꯇꯝꯃꯤꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯇꯝꯃꯤꯕꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯈꯛ ꯂꯩꯔꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯍꯟꯗꯛ SSC ꯑꯩꯈꯣꯏꯒꯤ SSCꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕꯁꯤꯒ ꯃꯅꯤꯄꯨꯔꯤ ꯂꯣꯟꯅ ꯊꯥꯕ ꯌꯥꯔꯅꯦꯅ ꯍꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ UPSCꯅ ꯀꯟꯗꯛ ꯇꯧꯕ CFPF ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁ ꯁꯤꯒꯤ GDꯒꯤ ꯄꯣꯁꯠ ꯂꯧꯕꯗꯁꯨ ꯃꯅꯤꯄꯨꯔꯤꯅ ꯏꯟꯇꯔꯚ꯭ꯌꯨ ꯊꯥꯖꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯃꯌꯦꯛꯅ ꯊꯥꯒꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯈꯛ ꯂꯥꯛꯄ ꯃꯅꯤꯄꯨꯔꯗ ꯂꯩꯕꯁꯤꯡꯗꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯊꯥꯔꯤ ꯍꯧꯖꯤꯛ UPSCꯗ ꯃꯩꯇꯩ ꯃꯌꯦꯛꯅ ꯊꯥꯕ ꯍꯧꯒꯗꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ SSC ꯅꯠꯇ꯭ꯔꯒ CFPFꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯒ ꯑꯩꯈꯣꯏ ꯀꯔꯤ ꯃꯌꯦꯛꯅ ꯊꯥꯒꯗꯧꯕꯅꯣ ꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯖꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯔꯟꯖꯟꯅ ꯄꯥꯎ ꯐꯥꯎꯅꯕꯗ ꯆꯍꯤ 4 ꯅꯠꯇ꯭ꯔꯒ 5ꯗꯤ ꯕꯪꯒ꯭ꯂꯥ ꯃꯌꯦꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯁ꯭ꯀ꯭ꯔꯤꯞꯁꯤꯅ ꯊꯥꯕꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯤ ꯑꯗꯨꯒ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯂꯣꯏꯅ ꯊꯥꯒꯅꯤ ꯍꯥꯏ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 10 ꯇꯝꯃꯤꯕ ꯑꯉꯥꯡꯗो ꯃꯥ ꯃꯩꯇꯩ ꯃꯌꯦꯛ ꯈꯪꯗ ꯖꯥꯠꯇꯁꯤ ꯃꯥꯅ ꯍꯌꯦꯡ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯛꯄ ꯀꯥꯟꯗ ꯃꯥ ꯁꯣꯏꯅ SSC ꯅꯠꯇ꯭ꯔꯒ CFPFꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯊꯥꯒꯦ ꯀꯥꯟꯗ ꯃꯇꯝꯗꯨꯒꯗꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯊꯥꯕꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯣꯏꯔꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯕꯪꯒ꯭ꯂꯥ ꯃꯌꯦꯛꯅ ꯑꯩꯈꯣꯏ ꯇꯝꯃꯤꯕꯁꯦ ꯍꯌꯦꯡ ꯑꯗꯨꯒꯤ ꯈꯨꯗꯣꯡ ꯆꯥꯕꯗꯨ ꯐꯪꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯟꯇꯔꯚ꯭ꯌꯨꯗ ꯊꯥꯕ ꯐꯪꯗꯅ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯖꯣꯕꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯗꯤꯄ꯭ꯂꯣꯃꯥ ꯇꯝꯃꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯁꯤꯡꯁꯤꯅ ꯏꯆꯟꯁꯤꯡꯁꯤꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣই ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯉꯝꯃꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯂꯩꯀꯥꯏꯗ ꯍꯧꯔꯛꯏꯕ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯑꯍꯟ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯦꯛ ꯇꯝꯕꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯃꯤꯟꯅꯕ ꯇꯥꯏ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯈꯪꯅꯅꯕ ꯍꯣꯠꯅꯕꯤꯕ ꯃꯊꯧ ꯇꯥꯔꯦ ꯉꯁꯤ ꯑꯩ ꯇꯝꯃꯦ ꯑꯩ ꯈꯪꯉꯦ ꯍꯥꯏꯅ ꯏꯇꯣꯝꯇ ꯄꯣꯡꯉꯒ ꯂꯩꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯃꯩꯐꯥ ꯑꯃꯁꯨꯡ ꯃꯤꯂꯥꯟꯅ ꯑꯩꯈꯣꯏ ꯍꯣꯠꯅꯔꯒ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯇꯧꯅꯕꯒꯤ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯅ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯍꯥꯟꯗꯤ ꯑꯩꯈꯣꯏ ꯒꯣꯏꯁꯥꯏꯄꯨꯔꯗ ꯍꯧꯗꯣꯛꯈ꯭ꯔꯦ ꯒꯣꯏꯁꯥꯏꯄꯨꯔꯗ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯅ ꯇꯧꯕ ꯍꯧꯔꯦ ꯃꯣꯏ 3 month ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯅꯤ ꯑꯗꯨꯒ ꯗꯤꯄ꯭ꯂꯣꯃꯥ ꯇꯝꯅꯤꯡꯕ ꯂꯩꯔꯒꯅ ꯃꯈा ꯇꯥꯅ ꯇꯧꯒꯅꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯈꯨꯟꯁꯤꯡꯗ ꯑꯉꯥꯡ ꯄꯤꯛꯄꯗꯒꯤ ꯍꯧꯔꯒ ꯑꯍꯟ ꯐꯥꯎ ꯃꯃꯥ ꯃꯄꯥ ꯐꯥꯎ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯎ ꯄꯨꯝꯅꯃꯛ ꯇꯝꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏ ꯁꯣꯏꯅ ꯍꯣꯠꯅꯒꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯔꯒꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯔꯒꯁꯨ ꯃꯥ ꯃꯥꯒꯤ ꯈꯨꯟꯗꯨꯒꯤ ꯍꯥꯏꯔꯛꯄ ꯗꯤꯃꯥꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣই ꯃꯐꯝꯗꯨꯒ ꯆꯠꯂꯒ ꯇꯥꯛꯄꯤꯕ ꯉꯝꯕꯒꯤ ꯑꯩꯈꯣই ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯃꯩꯐꯥ ꯑꯃꯁꯨꯡ ꯃꯤꯂꯥꯟꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯉꯁꯤꯒꯤ ꯇꯝꯃꯤꯕ ꯑꯩꯈꯣই ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯗꯨꯒꯤ ꯃꯇꯦꯡꯗꯣ ꯆꯥꯎꯅ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯣꯏ
ꯑꯩꯈꯣꯏ ꯉꯁꯤ ꯗꯤꯄ꯭ꯂꯣꯃꯥ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯈꯔ ꯈꯔ ꯂꯧꯏ ꯑꯩꯈꯣꯏꯅ ꯂꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯂꯥꯜ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛꯁꯤ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯌꯧꯕ ꯍꯧꯔꯤꯕ ꯃꯤꯂꯥꯜ ꯍꯥꯏꯕ